Hello everyone, ahan magdada miyam bai kong na khromjari miyam ngasidi Ningolchakaubagi wholesale firon khara lawtharuge ado miyam na pambi ba yauragadi Instagram da aigi page laibane nongalai thiam haina aduga Facebook da su nongalai thiam haina adum laibane ai matai da su thonjaramge miyam adum DM tawbirao message thabirao call tawbirao pochai kamai na karam balawningba haibado ko ado sigi senga se lai hairup katpai dune bako asmaina aphan bido ado se asigi pupu se yam satina pha ba hai tare khoida dum wholesale da dum pi bako adu duna mango de dum lawre khoi pochai kari kara lawbai khotpai se aduna yengam bane kari phajaba kari laiba haina ko ado ichanu pa ge su pot ama lawge taw bane myam de khalake bako kari no haibdo ado sigalere sigi khuzai se asai se mai maming su isan bane bako mangdana bhaina e rudra haina siga ire adu lora matungda myam akhoi hojik phi khara lawgi ge taw bane asai se myam sigi furit se akhoi kasari yam satina chatle bako kaina habidi akhoi kasari yam satina sabani na ko jum thong khuningi sigi furit se ne loi letnari se ko aduna si furit se am chatli haiba tare hong su hong ba aduga let pa su yamna nungai ba chamon law ba hai tare aduga top khara lawgi ge taw bane top se di adum ichanda chanai dana ko phane ka se la su set tawraga phajana na set pagi ko aduna top khara lawsal lage ado myam jum jawraga kari lawrake habdo ai myam da phajana share tawjarake aduga Instagram na su ai page lai bane nongalai thia maina aduga su changaga myamna apamba order tawsan biyo Guwahati rani sabi haina su adum haina bane rani manbi haina su adum haina bane adu su khara yengi ge taw bane bako adu su yeng halake aduga myam hawjiti Ningolchakaubani na Ningolchakaubagi offer leijai bako wholesale da adum loina thadokani myam apamba yawardi adum message tawrao call tawrao aduga akhoi yum nakpa oirgadi akhoi yum da laagadi amuk hena offer su adum thajagani bako aduna myam apamba khanbiyo top so phajaba myam apuraye ngasidi hawjik se khara nungdhang oire bako aduna khara mamme aduna khara quality se camera quality se khara sengdre adu ai heng ayu nganta da phajana video namaga ai Instagram da short da mathang hapjar ke bako adugai myam phajana khanbiro select tawbiro bako ado ngasigidi aina kari yawrakke habado ado myam da dum share tawjarakpane top su makhal gi myam yawre bako makhut pambom yawbi adaidi pura simple oibi adai t-shirt ki mong do oibi myam yawre bako ado sigi ngasai ge aina letpa yam nungai haiba furit to chamon lawba khoi kasare yam chani haibado asigi furit chene se yam chatle bako aduna aina si khara yamna pusalakpane aduga sigi leper se chamon lawraga khoi more gi doni bako yamna sathina nungai bane setpa aduna si khara ma yawrakpane asidi purakpaga mina adum lawna khare bako pak lakna khare adum aduna ahum mari khatangai hawre aduga sigi rani sabi se am satina phajabani mai machu se aduna ina lawrakpane lighting gi adai adum yam lemna adum inba yare haina ko rani sabi se siga su machu ama ka yawe sigi machu se yam satina phajadoine bako myam de halake phajabane aidi phajaman hina ko loina mangaure ubada phajaman hina aduga sigi smile toba sari haidoira smaina lei satabi se ase su khara yawre khoi size gadi asigumba se yamna inai bako aduduna mina yam pamnai haina si khara ka purakpane lei satpasu yawre mapan lei satpasu yawre mapan lei sattabasu yawre bako asai se loina Ningolchakaubagi migi haptok hapchin gi adum yarane bako ado apamba yawardi myam haijila o Ningolchakaubagi adum hapna bagi adum yare nako adugine machu su phasa myam ai yawre ai Instagram da phajana hapjarake myam changaga yengbiyo ngasidi khara mamme bako adu camera quality se khatang budi sengdre myam warau bino
ꯑꯁꯤꯅ ꯕ꯭ꯂꯥꯎꯁꯅꯦ ꯁ꯭ꯇ꯭ꯔꯦꯆꯦꯕꯜ ꯕ꯭ꯂꯥꯎꯁꯇꯨꯅꯦꯕꯀꯣ ꯁꯤꯁꯨ ꯂꯥꯛꯄꯒ ꯃꯤꯅ ꯑꯍꯨꯝ ꯃꯔꯤ ꯂꯧꯕ ꯍꯧꯅꯈ꯭ꯔꯦ ꯑꯩꯁꯤꯒꯩꯁꯤꯒ ꯈꯇꯪ ꯇꯦꯟꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯇꯪ ꯁꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝꯗ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯌꯦꯡꯍꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯀꯥꯡꯄꯣꯛ ꯃꯌꯥꯝ ꯁꯥꯕꯣꯛ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯀꯥꯏꯅꯔꯁꯦ ꯑꯄꯥꯝꯕ ꯈꯟꯕꯤꯔꯛꯑꯣ ꯑꯗꯨꯒ DM ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ